Happy Sabbath, Sabbath Salam, Mayambu, Prabhu Jesu Christa giving the salam tauzeri, Aduga, Ishogi Inta Tabagi Bor, Adu, Umnamakna Pang Vishnu. Nasigi Sabbath School lesson number 5, Jesus as the Master Teacher. Prabhu Jesu Christa Akoigi, Mokok Tangba Oza, Natraga, Oza Mapu Oiba, Adugi Matang Nasi Konan Taminagani, Hauzedringa the shop of Matang Hajase. Wang Toiraba, Sargadaleba, Kugi Pasho, Nakungam Kalitan Tagatli, Pasho, Jake, online gi platform assisida, Sabbath School, Loba House of Jingada, Hanhandle, Pasho, Sagagi, Gian Losing Adu, Agi Tak the Pinabu, Dugatabi, Ribapum, Maki, Mokogi Matak Sunaki, twice, Shangmana, Yaubire, Heraga, lesson Asi, Pazana, Koina Tambang, Nagi, the Makta, Naki Bo, Sinizabani, Chanbiduna, Prabhu Jesu Christa giving that Nizabasi, Sagatana, look at you, Aman. Prithibida Prabhu Jesu Christana lakpa asi magi masagi character magi lamchat ngartang uhanangai gi damakta khungonda lakpa nate adubu ishor gi magi lamchat magi matik magul magi minglen adu udhanangai gi damakta ishor gi character asi kamaina oibra kramakna magi character asi karam tawbra haiba uhanangai gi damakta Prabhu Jesu Christa asi akhogi irakta lakpani. Sabbath School Give memory text as in 2 Corinthians chapter 4 verse 6. Koi mayam paminese. Maram di amamba dagi mangal nganbi bagi haikiba ishor aduna Christagi mai thong da ishor gi matik mangal gi akhangba adugi mangal adu pinabiba akhoi gi thamoi nungda nganbi re hanahe. Sida memory text sa habiba sidi karira haraga Ishor amamba adu angan ba leresnu haina command tawbiba Ishor aduduna akhoi thamoida Ishor gi matik magol gi khangna bagi lausing asi akhoi thamoida hapna bire hana he kamaina hapna biba kamaina happy bra haraga Christa gi maithong Ishor gi matik mangal gi akhangba adugi mangal adu pinabiba akhoi gi thamoi nungda ngan bire hana hebni Christa, Prabhu Jesu Christa gi magi through the hojikti akoina mapa adugi character magi lamchat amasung mahak asi magi maramda akoina khangba ngambani. Prabhu Jesu Christa na prithibida lakpa matamda mangondigi akoina kari tamjaba phangbra kari tambra habegi parada hojikte khoi changjase Sunday da revealing the Father mapa asibu khanghanba khangbiba tathokpiba magi maramda udhanba habigi matangda khoi tamse mapa asigi magi mission asisna karira haraga magi machabu present bu udhanbiba aduga magi macha gi magi mission asisna kari oibra haraga magi mapa adudubu udhanbiba aduga chap manana shastra gi akhogi revelation da center oiba asisna kari udhanbibra haraga Jesus asina center oye Jesus ki maramda udhanbiye aduda Prabhu Jesu Christa gi maramda urhanba matamda yengsinba matamda mapa gi maramda henna akhona sugubo phangi haujik papi oibanina mioiba akhoi sidi prithvi da lairiba papi akhoina di ishor gi maramda ishor se kamhaina tawbra ko magi lamchat asi kamhaina oibra ko haraga isa gi lausingda chinangai tawrabusu karisu akhoi khangba ngamoi adubu Prabhu Jesu Christa gi magi minungsi haiba magi lamchat asi uba matamda yengba matamda ishor gi lamchat magi maramda henna khoina khangba ngamani adugine kogi memory text na Prabhu Jesu Christa gi magi maithong aduduna magi maram oiduna Prabhu Jesu Christa gi through the ishor gi matik mangal matik magun pumnamang adu akhoina khangnangai gi adugi mangal adu akhogi thamoida happy hana haiba aduduni Hebrews chapter 1 gi verse 1 dagi 4 phaba akoina paba matamda akoina kari ubra haraga hanna Old Testament gi matamda de ishorna magi maramda magi aningba asi magi prophets sing maizau sing makoi ngonda mache tawraga khara tawraga uthanlammi haibirami adubu akonba Prabhu Jesu Christa gi matamda de akonba da magi marab pumnamak asi Prabhu Jesu Christa na ishor mapagi character magi lamchat asi pumnamak akoina uba phangi khangba ngambani akoina Hebrews chapter 1 verse 3 da akoina kari pabra heraga mapa asigi matik magul matik mangal asi akoina Prabhu Jesu Christa gi
gi mai thong da natraga Prabhu Jesu Christa gi through da akoina khangba ngambani hana hai natraga ishor gi reflection oiba ma ishor gi magi reflect oiba re oiba mahakni hana akoina paba phangi asisida Hebrews chapter 1 verse 3 da haibiba the express image of his person haina haiba asi Greek word da iba matam da asi kamhaina makoina meaning asi deep oina sapra heraga mami exact oiba chap manaba adugi mami taba adugumba da chap manabani hana hai natraga hauzik coin chandi gumba adu shemba matam da chandi shenangai gi magi mami taba chandi gi mami taba aduga ishor mapa asigi mami taba machana pa Prabhu Jesu Christa asisini hana akoina paba phange asi Prabhu Jesu Christa asi prithvi da lakpa asi yamna akoi gi damakta mapa asi khangngai gi yamna opportunity achauba akoi myoiba akoi gi oibini amamba asi mangal lakpa matamda amamba asi loi makngale ishorna prithvi semba matamda amamba asibu lauthok nangai gi damakta mangal asi maknga sembirami aduga chap manana ishor mapana magi machanupa asisibu akhoi ngonda tharappiba asi karigira haraga ishor gi maramda alanba false view ishor gi mapa gi maramda chumdaba mayam adu chumthok nangai gi damakta khangan nangai gi damakta mapa gi lamchat adu phajanna chumna takthokpi nangai amasung khang nangai gi damakta machanupa asi akhoi gi irakta thabirakpani akhoi gi memory text nasu adumak adu akhonda haibiduna le Monday da changba matam da revealing the Father continue aduga Sunday gi continue lapani John chapter 1 da akoina kari paba phambra haraga ishor asi Prabhu Jesu Christa asi ihan hanmada maha wahai oina lerami lomba nai da ba wahai oina mahak lerami heba akoina paba phange aduga mahak Prabhu Jesu Christa asi lomba nai da ba ishor ama oilambani aduga mahak sembiba mapu shu mahak oilambani haiba verse 2 ga verse 3 da kon uba phange duga verse 4 da mi mayam da mangal asi mahak na purak tuna aduga mi pulak da ishor gi mapagi masak khangngai gi damakta mapagi matik magun amasung achumba pumnamak adugi mangal adu mahak na purak pani haiba kon paba phange Mrs. White na education paragraph 74 dagi 76 ta mahakna kari hebra haraga Prabhu Jesu Christa na lakpi ba asisibu lausing hanjin na ngai gi damakta mahak lakpani hana hai takpi na ngai gi damakta mahak lakpani hai kari takpi na ngai gi ra haraga ai ishor bu khangbani haiba mi aduduna ishor gi maramda chumdana udhanba gi damakta chumdana chatpa gi damakta adudubu chumna chatna ngai gi damakta takthok na ngai gi damakta mahak lakpani hana hai amasung jathang asisibu kamaina chumna mapung phana ngak nangai ra amasung magi lamchat phajaba aduga ashengba lamchat adubu udhan nangai gi damakta ishor gi lamchat adu udhan nangai gi damakta mahak lakpani yana hai chinnaw sa Prabhu Jesu Christa na prithibida lakpa matamda mahak ki khoidagi achauba purpose single purpose habisu yai ama oiba purpose adudi karira haraga mi bu nungsiba mi atopabu laira rabasu anaba orabasu madigi hena hantaba mi orabasu mi pomna mapu nungsiba asisine adugumna ichinnaw sa akoina Prabhu Jesu Christa na mana udhalliba mana tawba thaba pomna mak asi mapagi lamchat adumak tuni mapagi lamchat adumak to orabadi Christian macha ama oibagi nangnasu adu lamchat pubudu pufam thoe ainasu adumak tu adugi lamchat adu akoina pufam thokpani asi education page 82 da iji white na shu adumak tu iba Philip na Prabhu Jesu Christa ngonda akhoi ngonda ipagi ishor ipagi magi masak adu akhoi ngonda uhalo adu arabudi adumak adu akhoi gi aningbo orani adu aradi akhoi yare haina ma Prabhu Jesu Christa ngonda haiba matamda Prabhu Jesu Christa na John chapter 14 verse 9 da mahakna kari haibra haraga Philip ngonda orlaga aina nakhoi gi marakta yam kuina leibanatra akhoi yam kuina lemina khrabanatra aduga Philip nang aibu khangdribra hojik phobot nang khangdribra kana gumba
kanagumana aibu urabadi aigi ipabu urabani and aduna kamhaina nangna aigi ipagi masak adu udhallo haina karigi nang aingonda adu wahangdo hangapra karigi hairapra haina chinnaw sa Philip na mahakna Prabhu Jesu Krista ga yam kuina chaminna rabasu chahi ahum henna mahakna chaminna rabasu mahakna bahak taba ngam khiramda adugumna chinnaw sa nakoina su kyamuk kuina Prabhu Jesu Krista gi Christian ama oina nahakna su Prabhu Jesu Krista ga chaminna rakrabra aduga nahakna nahaki Christian oibegi punsi asigi lambi asisida nahakna Prabhu Jesu Krista bu kyamuk nahakna mahakpu bahak taba ngamra aduga kana akoina Prabhu Jesu Krista bu akoina khangba ngamdrabadi magi pautak magi lamchat adudubu akoina khangba ngamdraga adumak adu hotnadrabadi akoina mapa adudubu so akoina bahapta bangamoy khangba ngamoy Prabhu Jesu Krista bu akoina khangba ngamrabadi akoina Christian oiraga maga chatminnaraga leiba matam asida mabu akoina bahap phajana tarabadi mapa adubu so akoina phajana bahapta gani karigira haraga sastrada John 14 da kanagumana aibu urabadi aigi pabu urabani hana haibirabani Tuesday da reading the master's teacher's mind mapugi natraga makok thangbagi ozagi wakhal paba haibigi matang da khoi yengse Apostle Paul na Philippines ta chithi igiba adugida ngasi akoina focus tawudoba asise Philippians chapter 2 asi akoina focus tawuni Philippines ase Philippi da laiba church member mayam ase hujikti mokoigi marakta yana daba lairaga mokoigi marakta church ase kai tawbigi marakta adugumbagi mongda laibani asida Paul na chithi iraga kari hebra haraga akhoi amaga Philippians chapter 2 akhoi parabidi akhoi phangani verse 1 dagi 4 phaba akhoi na parabidi akhoi phangani akhoi na amaga nungsinaraga amadagi henna aina henna haibani aina henna chawbani haiba wakan adugumba thamdraga akoina mi atopagi makhada ponba hairaga leminase to hingminase haibigi pautak asi mahakna pibirame 7 da akoina kari amuka paba phangbra hairaga polna ibirame ishwa amana mahaki ishwa ama oibagi reputation adudu thamdraga magi minai gi saktam adu lauraga mi oina mahak asisu prithvi da la e hana he adu orabadi mi oiba mi akhoidi akhoina masenda kyamuk nungsina akhoi leiba darkar tabra haina polna mokhongona takpiram ki ichin nausa akhoina chawthokpa leiba natraga mi amadigi mathak aina madigi hena di singe madigi hena aina haye natraga madigi hena ai sak phajai madigi hena ai ina khulle herga chawthok ngai kari so khoi lai dabni ishor masa phawba ishor ama oiraga magi sagagi ningthogi phambal adubu thadokraga prithvi da lakraga prithvi de su ina khunbegi marakta mak poklamde adubu lairabagi marakta aduga pokpa matam da su makna sankonda mak pokrami natraga hamengi lepham asumba sagi lepham adu maphamda batlamda makna pokrami yamna lo oiba adugi maphamda makna pokrami akoina prithvi na akoingonda tambi ba amadi karira haraga akoina tanjaraga akoina hotnajaraga phangba matamda akoina akoigi pangalna natraga akoigi lausingna tawbani na akoi ase chawthokjaba duga akoi isabu thagachaba lei adubu batlamda Prabhu Jesu Krista na pokpa adu akoina yengba matamda pautak tunganba akoingonda lesson ase akoingonda tambi chinnausa akoina aduna kari orabasu akoina mi amadigi aina hena haye aina hena phajai aina hena ngami haiba adugumba wakhal adu leitraga ishorna akoingonda tambiba mana migi makhada humble oiraga nonjaraga leibagumna nang aishu adumak adu akoina leizaraga mi atopagi natraga akoi kerol lekai gi church member gi marup khogi makhada as a servant minai oina shu akoina nungsina leiminaba ase akoi dakar yam tabni akoina nungsina makhapona mingonda leirabadi mi aduna shu Christian atopana shu akoina yengappa matamda akoigi lamchat adu yengappa matamda akoina Bible text ta mupungning honghange haidebida akoigi lamchat na mi atopagi pungning shu akoina honghanba yaba chances leibni Wednesday the master teacher and reconciliation asisida
prithvi ase Eden Garden da pap if ka Adam na pap hek tawbadi gi hawraga ishor ga mi ase yamna lapna ram khibani adude gi Eden Garden da shu hojikti changba Eden Garden da gi Adam ga if ase tangthok pi khibni pap na maram oibegi hojikti mi pumnamak ase ishor gi hena lap khibani Isaiah chapter 59 verse 1 ga 2 da koina kari ubra haraga ishor gi makhut ase yam ten banate nang bukan binangai gi damakta aduga ishor gi mana ase yamna lumba natraga mana ta da banate nangi pratna ase taba ngamdaba adu sorry aduga asi pumnamak ase karigira haraga nangi pap aduduna ishor ga nangi narakta nangi pap na maram oibagi ishor ga nanga yamna thapna han khibani hene nangi pap ki pap na maram oiduna ishor gi mamai adu nang ngondagi lord khare hene pap na maram oiduna ishor na nahki pratna natraga ishor na nahki khonjen adu taba ngamdabni hene chinnaw sa koina pap na maram oibagi akhoi ishor ga yamna lapna bne pap na Layramda matamda di Adam ga if ase ishor ga makoi communion daily communion makoi layramani wangang naraga adubu asigi marak sida yam thapnaba oram labasu reconciliation prakpa chamthok pa prakpa ase Prabhu Jesus Christa gi through the chamthok pa ase pumnamak ase laprami Colossians chapter 1 verse 20 da akoina kari paba phangbra haraga Prabhu Jesus Christa na hojikti magi igi mapalna cross da ita bibegi mapalna hojikti prithvi amasung sargada laiba pumnamak asi hojikti ingthaba asi pura e anai reconcile tawba yanaba chamthokpa asi se Prabhu Jesus Christa gi cross ki e aduna hojikti yabirabani anai ichin nausa ishorna nang ai asibu lomanai daba hingba phangsnu amasung nung sibibagi damakta mahakna pumnamak tawnangai gi damakta ready oiraga machanupa amakta ngairaba khoidagi nungsiba machanupa adu phauba kathokpi adu oirabadi ichinnausa nangdi ishor gi damakta kari tawba ngamgadra ishorna nangi damakta machanupa ama phauba kathokpa ngamrabadi nangdi ishor gi damakta kari tawba ngamgadra Thursday gi loi bagi da akoina hojikti sangja se the masters teachers first pupils Chinnaw sa marambu Prabhu Jesus Christa pokpan numitta nangsu jaw senjaba mi khoiga Joseph ka mapa Joseph mama Mary makhoiga le mafam aduda nangsu tungan saita lepraga yengraga nangsu lerabadi nangi wakhanda nangna Prabhu Jesus Christa angang oina nangna pokpa adu infant baby adu yengba matamda nang karama wakhan si phawudra Jausenba makoidi harau manbagi makoina hojikti thoraga mayang monda makoina hai akhoi mahak adu kanbiba mapu ani masaya ni amasung ishor akhoi gi mapu adu mahak ni harga mayang monda makoina takpirami Luke chapter 2 verse 11 da akoina paba matamna du thengnai Prabhu Jesus Christa na prithvi da pokpiba asi ishor ama oina mahakna masabu ishor ama oirabasu hantazaraga makha oina to the level akhoi gi mi gi level da kum tharakraga mahakna mi gi marakta akhoi gi marakta mahakna pokpiram Prabhu Jesus Christa na angang oiriba matamda mahakna miracle kari su tawdringai da ising adudubu darkha mahi 100 ngai da thabak angak pa tawdringai da wapaw sandokdringai da mahak adu khurumba matik chabani heba asi 3 wise men asingba mi ahumgi warida khon uba phangi makoina mafam tungan dagi lakraga Prabhu Jesus Christa bu angang oringai da makoina khurumi ichin nausa Prabhu Jesus Christa na akhoi gi irakta mi gi marakta mi gi level da kumtharaga mahakna pokpiba asi lakpiba asi khoidigi phajaba achauba news good news oiraga leibani ichin nausa Easy White na education page 83 asi John chapter 7 verse 37 to 38 amasung chapter 4 verse 14 da shu Yahweh sida kari hebra haraga behold ishorna nakhoibu hujik phauba invite kauduna lei kana gumba adu khorang labadi aingonda laksnu
aduga mahak adu thaksunu aduga kanagumana aibu thazarabadi aduga sastra na haiba pumnamak adu thazarabadi mahak ngondagi ahingba uput ahingba turen adu mahak ngondagi chenhangani hana he aduga aina pigadawba ising adudu mahak ngondadi lomba naidaba uput ki natraga gohagi ising springing water mahaki damakti oigidawbni hana he ichin nausa ishorna mahak po humble tawraga akhoi gi irakta lakpugumna akhoi na su humble oise amagi amaga akhoi gi ai adumuk oye ai adumuk ina kholle ai pesa pai bini ai hena singi ai hena sak phajai haiba wakhan adu thamdraga ama amaga nungsinaraga ama amagi makha ponnaraga adudigi di ijat tawnaraga akhoi leiminase nungsina akhoi leiminase ishorna hojik phawba akhoi bu kaubiriba invite tawduna leiriba mahaki calling ase kaubiriba khonjen ase akhoi ni su taraga Prabhu Jesu Christa ngona henna changsinse haraga asida ai lusinjerage tabiriba pumnamak na khoibu ishorna bol pibi bo isnu aduga aigi shoiba kan hauba leiba pumnamak adude sunu khona ngak pigini amen